ꯍꯥꯟꯅꯒꯤ ꯂꯝꯕꯤꯁꯤꯗ ꯍꯩꯔꯣꯛꯇ ꯎꯐꯨꯟꯗꯩ ꯇꯥꯕ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯋꯥꯐꯝꯗ ꯐꯣꯡꯗꯣꯛꯄꯤꯌꯨꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯅ ꯍꯩꯔꯣꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯊꯦꯡꯅꯗꯅ ꯑꯩꯈꯣꯏ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯋꯥꯔꯧꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯦ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤ ꯍꯥꯟꯅ ꯈꯪꯗꯗꯅ ꯇꯧꯔꯝꯕꯁꯨ ꯌꯥꯁꯟꯅꯔꯦ ꯆꯨꯗ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯑꯃꯇ ꯄꯤꯌꯣ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯍꯧꯁꯣꯏꯁꯤꯡꯗ ꯂꯩꯔꯤꯕ ꯁꯤ ꯃꯍꯥꯗꯦꯕꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯝꯕꯗꯨ ꯑꯩꯈꯣꯏ ꯈꯔ ꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯌꯥꯅꯗꯅ ꯑꯩꯈꯣꯏ ꯎꯅꯗꯅ ꯂꯝꯕꯤꯗꯣ ꯍꯥꯟꯅꯗꯧꯅ ꯅꯣꯔꯃꯦꯜꯗ ꯐꯖꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯩꯁꯨ ꯂꯩꯃꯤꯟꯅꯔꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯔꯦ ꯑꯩꯈꯣꯏ ꯌꯦꯠꯅꯕ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯁꯦꯝꯈ꯭ꯔꯦ ꯁꯤꯒꯤ ꯆꯤꯡ ꯃꯊꯛꯁꯤꯗ NRGSꯀꯤ ꯂꯝꯕꯤꯗꯣ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯦꯛꯀꯤꯗꯤ ꯁꯤ ꯂꯩꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯅ ꯂꯩꯕꯅꯤ ꯐꯨꯟꯗ꯭ꯔꯩꯒꯤ ꯂꯝꯕꯤꯅꯤ ꯑꯁꯤꯗ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨ ꯈꯪꯗꯗꯅ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯂꯥꯏꯒꯤ ꯖꯒꯥꯁꯤꯗꯤ ꯁꯦꯝꯕ ꯌꯥꯗꯕꯅꯤꯅ ꯍꯥꯟꯅ ꯂꯝꯕꯤ ꯂꯩꯖꯕꯅꯤ ꯍꯧꯖꯤꯛ ꯐꯨꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯒ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯍꯥꯏꯕ ꯑꯁꯤꯗꯤ ꯈꯨꯟ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯒꯗꯧꯕꯅꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯟꯗꯤꯔ ꯁꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯤꯕ ꯇꯧꯕꯤꯔꯤꯕꯁꯤꯡꯗꯨ ꯃꯣꯏ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯅꯤꯡꯁꯤꯡꯅꯉꯥꯏꯒꯤ ꯄꯣꯠꯇꯨ ꯊꯥꯕꯤꯔꯕꯅꯤꯅ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗꯩꯗ ꯑꯁꯤꯗꯤ ꯃꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯂꯩꯁꯨ ꯂꯩꯃꯤꯟꯅꯔꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯁꯨ ꯂꯩꯃꯤꯟꯅꯈꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯐꯠꯇꯕ ꯃꯣꯏꯗ खनबा लेते मोइनसु इकोइदा फत्तबा खनबा लेते इचम चमना नुसिनाना चानाना लैमिनसे हाइबिसि सिने इन हाइजेनिंगि याम नुंगाइजरे अखोइ हुजि करिंदा प्रॉब्लम लैत्रे अदुना अखोइ मणिपुर लैरबा पुम खुदिमक जाति खुदिमक अमतनी हाइबा वाखलोनसिदा अखोइ यासनबा पुरक्तना करिंदा प्रॉब्लम लैजद्रे मियाम खुरमजरी अखोइ हुजि लंबीसे लोइना थोंगतख्रे अदु सोम नाकनगी हानगी लंबीसिदा अदुम मैम हेरोक्तो फुंदै ताब अदुम चटपिरो अदुगा लाइगे एरियागी हुजि लैरिबा लंबी सेमबिमबदो अखोइ लोइना थोंगतख्रे याम नुंगाइजरे हैरोक हौसोइ चिंग शिव मंदिरगी हानगी लंबीनि सि मखा लैसिदा अदु याम नुंगाइजरे लंबी एसे सोमदा चत्तना अनौब लंबी सेमबिगनु हाइबदो लोइना थुंजनबिरे हाना महौसादौना सिदा वा हौदना सुम तौजरानी लोइना थोले नुंगाइजरे।